Hauzi Afghanistan Thoukhre Thoudo Thoukhre Matam Maru Pausing Congress Duna Kenaba Pauxi Shindigi Mam the Reptana report Piduna Laxering Sisumam and we Pausing Congress Rakan Mam the report when it comes again Mam Le Foktaminasi Pitribigi Lebak Sada Mar Fugamanga Taliban Hena Black Hawk Masingam na Pire Amasum Sandal Amasum Salwar Kamisu Hongdokre Afghanistan samam naba mawong United States ki land loisin khibaga iroinana US ki khamthengna sophisticated oiba Black Hawk helicopter kya Taliban ye makhuta tahore Prithvi gi leibak kyana sizinaba fangdaba helicopter asi leibak sada marfuga mangana sizinanaba masingdagi Taliban paihoriba masing asina heli haina Republican Congressman Jim na Thoukhre US administration gi thawas hadaba maramna US dollar billion marfu manga gi military khulai sing Taliban gi makhuta takre amasum sagai tugaiba guerrilla force oiramba Taliban kham thengba thakta khulai paiba army ama oiraklibasi western taxpayer singi senfam nani haina banks na phongdokiba wapum ama media na report okip angak paphang na senfam yamba hardware khaktanatana ningthina train tawraba Afghan National Security Forces ki rank kayasu Taliban na yawkiba maramna United States amasum United Kingdom animaki training gi budget kayasu mangli yamna nokningba wapam si Taliban na Pangliba Kulai Kayasi Afghanistan bu Taliban ge makhuta tabadagi thingahuna bagi damak pi khiba ngaktani haina report aduda haiki US ki Green Berets na sizinanaba khamthengwa thaki MBI TR2 multi-band intra-team radio su Taliban sizinanaba hainaba honari masi Afghan government forces te issue tawkibani amasum UK gi conventional personnel the forward PKD so hari Taliban ki khulai hena masana lakpa amasum uniform set pa horakpa amasum train tawraba kaya sangkhiba ga iroinana khulai paibi gi mong su British lan missing da tambiba mong da paiba horakli Taliban gi saktam da amadi tawba ngambada ahongba lakliba kaya si yamna mayek sieng amasum yamna wakhal waningai oi haina report aduda haiki Sandal amasum salwar kamis hongdoktuna combat boot amasum camouflage uniform set pa hokre makhoina hana pairamba AK rifle sing kaya okhidre Taliban gi fighter sing US ki Green Beret na issue tawba M4 carbine sing amasum telescope sing stock yaw sing pairi sohari sai taraga mangagi mamangda amukta helmet upkhidaba Taliban gi fighter sing British lan missing na upat yamna mamal tangba helmet sing upli haina report aduna makhata na supali atop report khara myam taminagisi makhasa tharak poina to pamaru eba pau khrana Taliban soper de miyema Yallaga puraga sakhre resistance force na Taliban nipan hatkre US ki lan missing na Afghanistan thadok tuna satkraba matung tarakpada America gi lan missing na hondolamba Black Hawk helicopter ama sizinaduna mi ama thauri Yallaga pubagi tamthiraba saktam ama uthorakre haina official source ama na phongdorakli Afghanistan Taliban tamthiba mawong ama mi ama bu thauri Yallaga hatpagi saktam adu journalist kaya manasu Twitter da video share taraki America gi lan missing na hondolamba Black Hawk helicopter sing Taliban gi makhuta tahawbadagi Kandahar province ta patrolling satuna pairi US ki lan missing na hundokram laba lan gi sophisticated oiraba kuchukhulai kayama Taliban gi makhuta tahore Kandahar province ta Taliban US ki helicopter season aduna nupa ma thoriyan nu pubagi saktam adu uthorakhibani ground gi kapkhiba video duda helicopter yaliba miye du hinglibra natragana sirabra haibdu mayek singna khangba ngamde adumainama Taliban di miadu hatok laba matungda helicopter da thoriyan chilaga pubani haibigi report amadi leiri Taliban da affiliate tawbani haina claim tawba Twitter account Talib Times da
footage adu share toraki hairiba footage adu da hairibadi Islamic Emirate ki helicopter amana Kandahar city gi atiyada pairaga patrolling satli panba yabadi haukiba thada US na Afghanistan da Black Hawk chopper taret supply tokibani US ki lanmi singna Afghanistan sahi kunlom hena lairaba matung thadok sakhiba sida lan gi sakti lairaba khusu khulai kayama hundoklamle Kabul da leiba Hamid Karzai International Airport ta plane humdraga humdoi Humvee Zip kunga taret yamlaba khusu khulai gi system amadi high tech oiba defense equipment kayama hundoklamani UN adi plane amadi khusu khulai sing adu amuk hana sijinnanaba yadanaba sidolaga thamlambani hari masi oiduna su Afghanistan gi mafam kayadigi US na hundoktuna thamlamlaba helicopter kayabusu Taliban gi mukhutta takhre US ki lanmi singna Kabul airport tagi satkraba matung tarakpada Taliban satliba US na hundoktuna thamlamba khusu khulai sing adu yengki Taliban gi fighter singna Kabul gi airport khudum sansinkhre Taliban gi lusingba singna Afghanistan sahi kunlom sukna soknarakiba lan asida mai pakli haibagi saktam adu utpa oina runway da sakhi US military gi chopper amadi aircraft amadi atopa defense system kayama Kabul airport leiba hangar da leiriba sing adu Taliban singna sanglaga yengki hairiba helicopter sing adu da CS-46 helicopter taret amasu yauri masi Kabul airport gi mi hondo hunjin tawbada sijanabani hairi US ki aroiba plane aduna runway digi paikhatkraba matung tarakpada Kabul International Airport adu Americana mapaleba amada matam khwaidigi sangna satharakiba lan adu loisile hairi mara asida National Resistance Force amadi Taliban gi marakta satakhiba thaudok Taliban gi fighter taret sire hairi Afghan capital Kabul gi awang thangbada leiriba Pinsar Bileda khuthoknabagi thaudo adu satakhibani haina anti Taliban opposition group ki maikedi gi hairi August ki taraga mangada Kabul bu Taliban gi fighters singna lauksingraba matung tarakpada Pansir Valley asi Taliban sangsinba ngamdaba mafam ama oiri adubo hairiba Pansir Valley ga thangnaba Bagalan province ta Taliban amadi local militia force gi marakta khuthoknabagi thaudok singdi sathari hairi National Resistance Forces spokesman oiriba Khahida Dastina haikibada local leader Muhammad Shah Masauda loyal oiba group amana Pansir Valley gi nungsup thangba sangphamda Taliban khuthoknabagi thaudo sathari maana makhatana hairibana Taliban satharakiba attack adu Valley gi defense su sangyeng tauba ama oigini Taliban gi miyoi nipan hale maduda kaya marumna asu apan nanghalaba matung takthokpa ngamki amadi National Resistance Force ki miyo ani asu apanangki Resistance Movement adubu lusing liba Ahmad Masoud ki spokesperson Fahim Dastina haikibada ngarang numidang Taliban ki kangpusingna Resistance Force singna leidiba Pansir de attack adu satharakibani maduna nakal ani gi marakta akan mamongno khuthoknabada Taliban gi fighter nipan adu leikitabani Taliban gi maikedi Pansir asi khudum chananaba honabada haukiba nuwaijing numitasu internet service thingjinkhrabani ngasi numidang su Pansir gi sangphamda leiba Gulabhar area da Ahmad Masoud na lusingba Resistance Force amasung Taliban gi marakta akan mamongno khuthoknakhre Pansir ga samnariba Gulabhar road ta leiba thong ama Taliban singna thugaikre hairi hanisu report asin makhatana phungdorakli atopa paukse singdana asumna atopa report tawri IS ki mathakta strike sathanaba sem sare Pentagon Afghanistan hauji IS ki gi fighter releasing ani rom active oina lairi haina phongdokraba matung United Kingdom na makhoi gi mathakta air strike sathanaba sem saduna lairi hairi haukiba sagol sunumita Afghanistan gi kunung Kabul da leiba Hamid Karzai International Airport ta IS ke group na thangna bom mani phayanduna Afghan chamaga humfuga mapan amasum American lanmi taraga humdoi hatkibani thaudo adugi matung US na group asigi lusingba anida target tawduna air strike chatakhi Britain gi chief of the air staff air chief Marshal Mike Washington na phongdokibada
ISK gi mayok sathaba strike singda UK na yauksilakpa yabigi khudongchaba lei tangai fadarabadi kanagumba amatada khangalamba tawdana ISK da target satharaba yana sulai UK na matam pumbuda terrorist ki mayokta leptunu lei hainasu pawsina phungdorakli amaromdana Afghanistan American saniga yankhairom leihori official US na makogi troops sing Afghanistan dagi ngasi mapung fana puthorakraba matung leiba aduda American saniga yankhairom leihoramba yabagi thajaba lei haina United States ki makok thongba official amana phungdorakli US Secretary of State Anthony Blinken na hawkip numaijing numita phongdokhibagi matung ina American sahumlom leiba adu thadokna ba honari makhoi adu tekta kaidana laingaki maikei digi yamna section hotnari amadi atuba matamda lauthokna ba sili haina phungdokraba matung ngasi US official amana leba adu lehoriba American masing sani ga yankhai yaudri haina phungdorakhibani haujingmaki oina leba adu American kya lehoribagi haibadu sapsana khangmangamdri atuba matamda sapsaba masing khangdoktuna makhoi bu leba adu dagi puthokna ba hotnari haina su pawsina phungdorakli Atopa pauksi amadana sumna report tawri sahi kungi matung US ki aroiba troops sing Afghanistan thadokhibaga Taliban mai pakpagi thoram sing pangthokre haiba pawmani sanglaba sahi kungi matungda Afghanistan leiramba US troops sing adugi aroiba du ngasi lebak pokwa August 13 ga mathoi da leiba adudagi satkhibana tasengnamak tonganba makhalgi pandup ama loisinkhre US troop lising ani ga sawarom amasung Afghan miyoi Lagani ga lising ni purong gi punsi mangan kiba amasum US pu $2.3 trillion rom mangan kiba lana du America gi khwaidigi sangba lani US lanmi sing aduna leba adu thadok tuna hek sat kibaga Taliban gi damak madu mai pak gi nungai ba phongdok na bagi matam ama oikhe Taliban fighter singna nungandringa gi mamangda leba asigi konung Kabul da leiriba Hamid Karzai International Airport adugi thabak paiba hawkhibaga Kabul gi akaiba mafam kayada nungaiba phongdokpagi numai kapagi makolna pumnin ninki Washington amasum masigi NATO kangbu sing madugidamak yamna hathuba masum ikaiba nangba halakpa ama loisiladuna ngarang ahin nongyai minute amagi hek mamangda US ki ikon konma troop sing aduna C-17 aircraft amada paikhibagi matung Taliban sandorakpa video footage na makhogi fighter singna airport adugi manungda sangbo ukhi Masi puwari oiraba numit ama amasum puwari oiraba mikup amani haina mireiba lanmi sing adu satkrabagi tungda airport aduda pangthokpa pawgi mifam amada Taliban gi wangangloi Zabin Hulaha Mujahidna haiki achauba sakti leibak amadigi aikhoina makhoigi leibakpu ningtamhale masigi mikup singa sigidama aikhoi chakthok sei haina makna makhataki Kabul dagi aroiboina paihigidaba flight adudi ikon kona US lanmi marfugani thoi shuba airborne division gi commander major general Tris Donahue tongkhatnaba sangsilakibadu Pentagon night vision optics na lawa image amana utki Taliban bu government dagi tanthokibada masu Afghanistan bu United States ta attack tawnaba base ama oina sijinabadagi thingbada US na mai pakrabasu hardline Islamist militants singna makhoigi mamangi government matamna pairamba territory digi hena paihanlamlaga loisinkhre Taliban laman khumlakani kibadigi Afghan lising kya hanana sienkhre haugiba sayol ani henbada US amasum masigi kangbu leibak singna paktaknana amasum sarangnaba plane na hondokpagi thaba amada Kabul dagi miyoi la amaga lising kungumdoi hena hondokre adabu US ki lan aduda nungsup leibak singda mating pangkiba lising kayadi hondoktuna thamlamle hauju Kabul da miyoi sanigi yankhai rom American contingents ama aroiba flight sing adu tongba nanghodabadagi lehauri haba pawmani statement amada US President Joe Biden lanmi lauthokpa pumloi loisinbagi leibak pokpagi aroiba matam aduda chapsana pangthoknabagi mahaki ware ngakthokhi Afghanistan thadokpa pamasing madugidama soingamba thokwandanaba satpa yahananabagi Taliban gi phireb adu malemasina makhoide chapsana pangthokhangadabani haina sohaiki Kabul digi aroiboina mi hondoknabagi khudong thiningai oiraba thaba adu pangthokpagidamak
US military bu thagat khiba Joe Biden hauju Afghanistan akhoi military sahi kun lerak pa adu loisin khre haiki Taliban gi wangang loi Zabin Hulha mujahidna sahi kun lan taunaduna yengthina rakraba phawbada su Taliban United States ka diplomatic ki mari sing thamba pami haiki Islamic Emirate asina malem pumbasiga afaba diplomat ki mari sing leinaba pami haina mangna su haiki Atop report amana sumna fongdolagri Afghan phibam yengsinanaba high level group Sahankhre Afghanistan mathang oirakliba phibam adugi yenglaga Prime Minister Narendra Modi ni India gi khudaki oiba maruiba singi matangda khananaba high level group ama Sahankhre group aduda Foreign Minister S Jaishankar National Security Advisor Ajit Doval amasum atai senior official sing yawani group aduna haukiba numit kharani degi hauna sang naina mifam pangthorakre haina Likhun sing na haiki Afghanistan da kangau na duna leiriba Indian sing tekta kaidana leba asida amu halakpa amasum Afghan nationalist sing maru oina minority sing satpa yahanana bagi yauna maru eba hiram kaya marum khanakhre Afghan territory bu India gi mayokta pandam thamba kadigumba mawong amatada terrorism gi dama sijinaroidabani haiba dusu mifam aduda paudamkhre Afghan konung city edu Taliban khudum sankrabagi sayol ani henbagi matung asida Kabul da government ama siembagi matangda hauju phawba asingba tangdang ba ama khangba ngamdri haina su phungdorakli amaromdana UN Security Council Afghanistan warep laukhre safe zone khanakhidre miyambu maningtamna Afghanistan thadokpa yahangani haiba Taliban gi phireb adu ikai khumna hananaba UN Security Council na ningthokaba numita warep ama laukhre adubo France ki President Emmanuel Macron na palakhiba safe zone amagi wafam adu yawkhidre US Britain amasum France na draft tawkhiba warep adu member taraga mangagi Security Council da vote taraga humdoi fangduna pass tawkhi madugi mayokta member amatana laikhide China amasum Russia vote launaba aduda yawkhide US Security Council gi warep asi chap sana thabak oina pangthoknabagi mawong ama nate masi principal sing maruoiba political message sing amasum warning sing na heli haina UN diplomat amana paumi sing haiki masina yamdrabada airport adu hangdoktuna thambagi mathau taba amasum tengbang pibada UN bu tengbang nabagi mathau taba du Taliban ingit pibani haina international crisis group ta UN expert research gowanna haiki haina suphungdorakli amasum hausiko inadi matang ase lusinjrage duga hauji Afghanistan thokliba thawdo wathok singsida base toba marueba topa content leragadi myamna susoi soidna update pizaraki haina channel asigi maikei digisu thamjari amasum pathoksa gi bisida suikiba lankibi kya yarsu myamna ngapigene thank you